अहानबदा हौजिक फाउबगी मरुइबा पाउसिंग पिजरी नौना साबा लोइरबा हॉर्टिकल्चर एंड सोइल कंजर्वेशन की ऑफिस बिल्डिंग असी चीफ मिनिस्टर एन बिरेना संगादुना मियामदा खुसिनखरे बबिना डायग्नोस्टिक की डिप्यूटी मैनेजर की मयूम की ठोंगाल दा सखंगदबा सिंगना बॉम थमजिलमले पुलिस अमदी बॉम डिस्पोजल स्क्वाड की टीम ना असोय अंगाम याउदना बॉम अदु लौथोखरे अमदी इम्फाल तुरेल की मथक्ता सारिबा लिलोंग थोंगदगी तासिनखिबा गाड़ी अमा थीबा हुंबगी थबक कन्ना सथरी खुरुमजरी टाइम्स ऑफ मणिपुर नुंथिल पाउ मियेंग ताबिरिबा पुनमकपु अरुणबला तराम नौक्सुरे हुजिक पाउबगी मरुइबा पाउसिंग मियामदा संदोकना पिजरी स्टेट असिगी चाना थांगनबा पोथोक्सिंग ऑर्गेनिक प्रोडक्ट ओहेननबा लैंगाक असिना कन्न होनरी अथुबा मतमदा मेगा फूड पार्क्स अमसु सेमगननबा थौरांग लैरे हाइना चीफ मिनिस्टर एन बिरेना फोंदोक्रे वाफम असे ngasi संजन थोंगदा नौना साबा लोइरबा हॉर्टिकल्चर एंड सोइल कंजर्वेशन ऑफिस बिल्डिंग संगाबगी थौरमदा फोंदोखिबनी अथोइबा मिथुंगलेनगी ओइबा वारोलदा चीफ मिनिस्टर ना मखा तारदुना तौगे हाइनबु चप युंगना लेपलाबदे ngамदबा अमता लैते ngasi संगादुना कुसिनरिबा बिल्डिंग असी हौखिबा सही 2013 दा छाबा हौखिबनी थेंगलबसु थेंगना बिल्डिंग असी साबा लोइसिनबा सिमा ग्यामना नुंगाई मिशन ऑर्गेनिक एंड डेवलपमेंट फॉर नॉर्थ ईस्ट रीजन 2015-16 की मखादा लौमी लिसिंग तरागनी का संगा रजिस्टर तौदुना लैरे मिशन असिगी मखादा फार्मर प्रोड्यूसर कंपनी तरानिथोय अमसु सेमदुना लैरे लोइनना कंपनी मंगा अमसु सेमनबगी सेम सादुना लैरबनी अतोपा अचोबा माई पाकपा अमना लमदम असिगी ऑर्गेनिक मैन्यूर सिजनदुना पुथोक्सबा की होम सिंग अमदि अतै अतोपा पोलम कया अमा मफा लमदा थादोकपा हौरे मसिमकना हॉर्टिकल्चर की अचोबा माई पाकपा अमनी लमदम असिगी ओइना गंजा पांबी थाबदा अथिंगबा लैरबसु अखन्नबा थौसिल अमगी मखादा मफम खरदा मेडिसिनल पर्पस की दमा गंजा पांबीसु थारगनी हाइखि 2015-16 दगे होरगा ऑर्गेनिक एजेंसी अखोइदा MOMA मिशन ऑर्गेनिक सेन डेवलपमेंट फॉर नॉर्थ ईस्ट रीजन की मखादा ऑर्गेनिक फार्मर 12,500 अमदी मणिपुर की लोकम हेक्टर 12,500 असिगी मखादा रेस्टार तौर लेरे खोय मिशन असी मखादा फार्मर प्रोड्यूसर कंपनी ट्राइन थोय अमसु सेमग्रे अदुगा मंगा अमना सेमननबगी प्रोसेस तौरी पाइनएप्पल से की होम मेट्रिक टन 150 दिल्ली में भारत की अतई शहर अखोगी फ्लाइट अखोई पुथोग योनमे गंजा से फजन एरिया खरद फजन थाल कान मधु ओनली फॉर मेडिसिनल की मधु स्टेटना परचेस तौरगा हिदाक की खनन मधु लौब याब्रा थादोखिब याब्रा येंगनबगी पोट थौरमदुदा सरुक याखिबा फॉरेस्ट एंड एनवायरनमेंट मिनिस्टर ना हॉर्टिकल्चर की बिल्डिंग अमा संगाबा सिना लमदम असिगी लौमी कयादा कानबा कया पिरगनी लौमी सिंगनसु ऑर्गेनिक फर्टिलाइजर सिजिनदुना पोथोक साथोक पुथोक परोमदा माई ओनसिनदुना हक्सांग फबा खुनाय अमा सेंगोलसि हाइखि हॉर्टिकल्चर डिपार्टमेंट की ऑफिसर सिंगना मधु खुदिमक कोई मणिपुर की लौमी सिंगदा अमदी मणिपुर की अयाम्बा कोई प्रजा सिंगदा मधु की अवेयरनेस पिपिदना अमदी हाइपाल लेपान कोई मतम की वैबा फ्रूट बियरिंग ट्री मैम सिंग थाबीरगा अदगी मतम की हॉर्टिकल्चर मैम से ट्रेनिंग पिबीदुना की लमदम से मना मसिंग चिंजाग पान तांग मम होनब कांदा वैबा कांदा हॉर्टिकल्चर सब दायित्व लई है मफम से आई थमजरगा असिंग संग असना मणिपुर की प्रजा के दमकता अफबा अदम मयुम मम वेला से अफम थमजरगा पुनः खुरुम से थैंक यू बबिना डायग्नोस्टिक की डिप्यूटी मैनेजर की मयूम की ठोंगाल दा सखंगदब सिंगना बॉम थमजिलमले पुलिस अमदी बॉम डिस्पोजल स्क्वाड की टीम ना असोय अंगाम याउदना बॉम अदु लौथोखरे थौदोक असे ngasi अयुक इम्फाल पुलिस स्टेशन की मनुंग चनबा या स्कूल हिरू हनबा लाइकाई कैसामथोंग थोंग खोंग मनाक्ता लाइबा बबिना डायग्नोस्टिक की डिप्यूटी मैनेजर ऑपरेशन थिंगोम सुकुमार चही निम्फुग मंगा अपोकपा टीएस शांतिचान कौबा अमगी युंगी ठोंगाल मक्तदा थोखिबनी थौदोक थोखमदगी फंगबा पावगी मतुंग इन्ना ngasi अयुक पुंग मंगा मखाइरोम तारकपा दुवाइदा सुकुमार की अपोकपा शांतिचाना थोंगाल ताबा मोरकाई सिंह सुमसित सिटपदा बॉम अबदु थेंगनरकपनी हाइरी बॉम अदु पुलिस अमदी बॉम डिस्पोजल स्क्वाड की टीमना असोय अंगाम याउदना डिफ्यूज तौरबा मतुंगदा डिस्पोज तौखरे पुलिस तगी फंगबा पावगी मतुंग इना बॉम अदु सेफ्टी लेबर अदु लंग अमना पुंसिलगा दुक मचै अमना चूरगा थमलंबनी लाइबक फबदगी डिटोनेटर अदु मई चाक पथोक्तबदगी बॉम अदु पोखाइखिदबनी हाइरी
मदो कोई कम लेते आई दी पर्सनल होइबा हाना नुंगाई नगीदबा कई करा आई कमता इसम कम लेते कोईदा असि थमम जाईदी लाना थमम ब्रायना वो खल्ले कोईदी माइदी अदुगुम कम लेतबनी नको असिदी याम नुंगाइते कोई खंगदेबा तसेंगना बोम नेदो खंगदे सानपोट माले येंगमदसु को अदा कोईदी बाबाना वाइसितो केन तोबो थेंगनाबने अदा पायरो रे खोदन तोरदि पुखाइरमगदी याम नुंगाइ रोइदोइनेबको खंगई से पुंग 5 मिनट 5 मखाई अदोय मुतोरंगने अदा अकोई अदु हेक खंगबगा अकोई जे हैबिट चिंगनाबनिना मतम फतमनिना कोई पाइबदी पाइद्रे पुलिस फोन तौरगा कौरगा तौरीसिने असमाइन तौबसिदी नुंदी नुंगाइते आइदी अकोई रेजिडेंशियल एरिया कनोनी एरिया नि को याम तो सि तौगिदा फै कनानाबु तौरमगसु को नत लानबो ओरगसु म ओरगसु सिदी तौगिदा फै नि खल यामना तांगना थोकपा थौदोक अमा ओइना इम्फाल तुरेलगी मथक्ता सारिबा लिलोंग थोंगदगे तासिनखिबा गाड़ी अमा थीबा हुंबगी थबक कना सथरी गाड़ी अदुदा मियोय खरा सोइदुना यावरंगनी हाइबगी थाजबा लेरी थौदोक असगी मतंगदा तोम टीवीना थौदोक थोकफमदगी फंगबा पावगी मतुंग इनदी ngarang numidang pung 12 makairom taba matamda laibak thiba thodok adu thokibani hojik phawba thiba khangdana leiriba gari adu DI tata oigani haina thajana baga loinana gari adu da mioi ahum yawki haina su singnaba leiri paw asina hai ngarang numidang Imphal dagi Thobal Maikei tamna lakiba DI tata ama atopa Maruti van amaga Bolero car amadagi bagal launana ba honabada khudong thiba thodok adu thokibani haina thajanari hojik thodok thokpamda lairiba ekhoigi pawmina pirakpa pawgi matung inadi lilong thongi yet thangba nakalda khariba Mapangi saruk adu saurakna foot tararom kaikibagi dakfam lay mafam adudagi gari adu turelda takiba oigani ngarang numidang thodok adu thokraba matungda Manipur Fire Service kangbuna thiba humbagi thabak kana sathari adubu gari adu phangba ngamkhidabadagi ngasi ayuk anganbadagi hauna National Disaster Response Force NDRF amasung State Disaster Response Force SDRF ki kangbuna akanba mawongda thiba humbagi thabak sathari ngasi nungthil pung anirom tarba matamda thiba humbagi thabak sathariba kangbu aduna thiba khangdana leiriba gari adu chapchaba mafam khangba ngamkhre gari adu lokhananaba honabada crane season aduna thauri thuraga chingkhananaba honabada thauri tatkibadagi makhatana gari adu lokhananaba makhatana akanba thorang lokhatli thokiba thodok asi tom tv na ngasi ayu pung 10 dagi live telecast tawduna miyamda mitki oiba pawdam su piri असे अखोज मुन्नदी खंगौदे अखोजु अहिंग ओइबनिना मखोनजे हम हौब मखोल म तागे ngak नित्रांग काना लाकानजिदा सिदा मी खले मे मथक सिदा तो स्लाइ ओ मोबाइल तो ले मजे अखोय हाइफे येंगन गारि सि लुबली ताव ले मे अदगे अखोय अहिंग मतम ओइबनिना अखोज कुममुजु कीबा गारि से कई गारि नो DI माले हाइफे येंगदा को अद लुबली तुम ताव ले मे मी याव खबर याव द्रिबा खंद्रे अदगी nga amani थौरी थादरगा सि येंगजि कोचि तव उपाय लेते बदु मान तोरगा नोंगा जनगिबा अदुनि तवइस पावगी मरथन अतेन ब्रेक अमतंग लौजरी Hi, ayak Diraj. Lakliba tang 18 pung 2 taba matamda Kumal Lampakta ISL 11 amadi Manipur 11 ki match ama sanajagadori. Ayak ISL 11 gi maikei dagi yaujagadori. Numi asida mayamgi thabachinba kaithoktuna match sibu yengba lakpiyu amadi match sibu mapum phanbiyu. Maktada aigi ming Subhas Kaujai mayamgi mafamda wahai khara dang thamjage sanagadoriba friendly match asida Manipur gi miyamna saruk yabiduna friendly match asibu mapung phanbiyu haiduna aigi side tagi mayamgi mafamda narukna paujal asi pijari. Please come and support. Thank you. Nationwide #1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok nabada laiba corporate office ta lak piduna ngasi contact tobiu hena kupamarol gidama contact tobiru 7005092567 amasung 9007778647 aikhoi website www.247ununi.com Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission tobibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni
MSc Nursing da admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure: BSc rupees 30,000 per year, food and accommodation rupees 45,000 per year, first to fourth year same fees. MSc Nursing in NPCC fees rupees 1.5 lakh per year, food and accommodation rupees 45,000 per year. Eligibility: BSc class 12 pass, physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara, phone number 60090622261 natraga 87940262277. Break matungda makhataba pau pizari thabakta chilhau thiba tawdana leisa pakang anigi barber on wheels na lamdam sida koina satuna miyam gi samkakpagi sintha pangduna nongmada lupa chanipan gi mathakta tanduna masa masa gi senthok lambi semhori hiramasigi matangda tom tv ge khanaba pawdamama Tambang amdaba miyuibagi mapokta miman nadrabasing maram ama natraga maram amadagi hogot kangkhatuna chatpa ngamdraba amasung mirak tinba fangjadrabasingna samkaknabagidamak waningai oiraroi kol amakhak hek tawbaga konsam sangamba amadi thongam malemnganbi chanu anigi barber on wheels na adomgi thongjinda soidana leflaragani Barber on Wheels haina mingtholiba matam gusunana semdok sadok laba Maruti van amagi manungda matam amatada miyoi ani samkakpagi khudong chaba piriba Barber on Wheels na mafam khudimakta koina satuna miyamgi seba tawri hainaba lei loiba naidaba miyoi wakhalon asina mangda thamlaga Kurai Lairik Yengbam Makhalai Kaidagi Paunam Sundarna Lamdam Asigi Lairik Laisu Hairaba Thabak Phangdriba Nupa Nupi Naha Kayana Thabak Tasilhau Thiba Tawdana Masana Masabu Thabak Pijanaba Amadi Mitop Miyansa Singna Lamdam Asigi Miyamna Pangthok Pangamba Sinpham Sing Khudum Sansilakliba Asidagi Kharadang Oirabasu Kanbangamnabagi Pandamda Tha Asigi Nipandagi Barber on Wheels Haudokhibani Ngasidi Barber on Wheels miyamna pamnaba samkakpham amasu oirakli matamga chunana yamna hygienic oiba maongda miyamda service piba ngamlaba Barber on Wheels haudokliba paunam sundarna masagi leijaba lupa lakh ama makhai puthoktuna thabak asi paikhatpa hokhibani haiki khoi Barber on Wheels hariba singumba innovation se kaide lakuna hargadi ahanbada khoi hygiene se खोइना ngasibaуда samkalakku matamsida खोइना conventional barber singda खोइना samkakpude thengneriba mogi fee se sinabamna dum sinaba sang skin de thengjanaba de ani suda moina sineriba com sing se sinabamna dum sinaba so aina khoide lupo gumba skin disease longna ba yaba siu mayam sida खोइना sum chahi kya sum tolerate ro khanga le pase sikitang kokna bagi hygiene oiba mongda khalla kan ahanba khanjabani de ani suba pandam de marwaina खोइगी सर्विस हाइतारे करम मखनगी सर्विस नो हजि मतम या मतम gi mamal value of time sam chilna matam sida khoina mapan da thokna queue leptana khotra ngai bagi noi taba aduga loina na khoina masi pos yumyum da sanga kan dadi kana gumba differently able sing mapan thokpa da khudong cha daba noi taba mi sing adigi maram kharana maram oram pan thokpa ya daba adigi celebrity sing adigi amrom da masai anaba namarum thokpa ya daba sing suma mi sing sigi yumyum da sanga kan da khoina kak taragadi matamju safe tawre aduga makhoida comfortable oiba yam nungai ba makhangi service sama kak pinabagi ani shu pandamni Numit khudingi oina ayuki pung taruktagi numidang pung taruk phauba miyamgi samkakpagi sintha pangliba Imphal East District ki Khundrak Pomdagi Konsam Sangamba amadi Moirangdagi Thonga Malengwambi Chanu Anina Maikei Kayadagi lakpa miyamna apamba makhalgi mawong matawda samkaktuna miyoi amadagi supnatagi lupa nimfu khakta lawduna samkakli Nongmada nupa nupi punna miyoi kundagi tadana samkaktuna yamdrabada nongmada lupa chanipandagina lising ama fauba tanba ngamli haina konsam sangambana fongdorakli khangna damina sum sidalega masang sum khangna tawraga sidagi spray out tawge tawba tugi admain do tawge taw ahamanina miam sa khangna damina khoina chaninge ne ta mafam ju leitamnina chapa mafam do 800 muki chang da lai nongda miam da 40 admain lower pung 6 am degina 6:30 adam ki chang de hang
lamdam asigi ahanba mapan thokna sam kakpagi sintha pangthoklibi thongam malengmanbi chanuna lamdam asigi nupi sing ayambana parlor singda chatuna sam kakpagi hainabi laikhibana mafam asidadi sam kakpa nupi masing yamna lakte lakliba nupi ayamba nupagi samkakta kakpa ngakta oina tawi mi sinsilakpa matamdadi nupa nupi haiba thidana mahaksu samkai haiba wafam sing tamlakhi mafam aduda samkakpa lakiba mioi singna lamdam asigi lairik laisu hairaba naha singna asigumba sinfam asi paikhalakpada nungai makhoi bu pukning thogatpham thoi haiba yauna wafam kaya amsu fongdoknarki Sumana koi power amos sumana sam naga koi 4-wheeler toroga sumana tor mafam chatlaga kakpa yabo khudung sabu su leire sumba mitem chagi yohmi gi koi yohmi gi haitare ne ko kanaba adegi tungi koi gi afaba samas ma propo chataning ba supo e adegi yum da su koi subam mo metu sumana torung me kyam leire ga di koi ju moi ju tanaraga dum yobu khotpa kachu kai de hai wakhanda thamjage gi mota Vậy lại rồi số máy hàng bên ngoài chứ số máy nó không biết tên là tàu bữa số máy hàng tao có tao gái tàu bữa số máy pam chứ con nó mấy em tàu bữa các tao con tàu bữa số máy nó chúng ama phật giúp hay có hay mấy tàu bữa lại xin nấu có mà hàng cái hộp quỳ giúp quỳ đấy bây giờ trăng cái đồ con nghe trăng bữa chung ngầm thì con nông phá đông ngày trước trăng rất ít như thế tàu quỳ mà tàu bữa thâu cái tại xem này cái gì phật giúp hay xem này đồ này hay sẽ ta đấy Barber on Hills ki mapung oiba thodang lauriba paunam sundarna hauzik ayamba matamda lamlong thongkhongi nakanda Barber on Hills na khamduna cham kakli hauzik miyamna Barber on Hills pu pamnarik liba si yenglaga anoba gari kaya semgatnanabagi thaurang taure haiki Barber on Hills gi han ba khoi gari se sem dam khona bada yam drabada khoi 1.5 lakhs ko machangi maramdi gari ma khoi gi thoba ba gari mo ina tawgi leibagi duma second hand gari am leibani adoga mathangda madugi manungi interior me andu shape mokot ba materials tools sing leibaga punchala kanda 1.5 lakh kumba adoina investment aham changi adoma khata na khoina puthoro kodero yum laktoi me am sidi eco friendly oiba e-rickshaw da lakani single seater da hari bo chida de kitang handaraga nearly 80 to 1 lakh kumbagi investment lakado mal amomda Manipur khakta natana Bharat pumbada mahai matik chan hairaba naha kayama Hauzik thabak fangdabagi achauba fibam ama mayoknari basida masana masabu thabak pizabata natana asigumba anauba wakhalon asigi makhada miyoi kya basu thabak pibangamli asigumba thabak ta chilhau thidana honari basida mipung khudimangna support of thoi amasung laingak nasu kari karamba midyeng changba yabagi habdu khangba mathautari Imphal East ki khurai lamlongdagi camera person Sarachandra galoinana Asapriya Lorembam Tom TV News Singzamai Police Station gi manung chanba Kansipur da laiba Standard Robert Higher Secondary School da class 8 tamduna school adugi hostel da laiba mahiroi ama masagi kada thori yanduna siramle laikhidraba mahiroi adugi mameng ningthaujam bebisna sahi taragamari apokpa tomchau kowi thangmaiban maisnam laikai dagini hostel adu school adugi principal na chalaibani hairi laikhidrabi mahiroi adugi imung manung dagi fangba paugi matung inade ngasi ayuk pung mangarom taba matamda bebisna thori yanduna siramle haiba asi school gi maikai dagi pau pirakhibani hairi thodok thokpham da sangsiluba paumi sing police amadi school gi authority na manungda sanghandabana chapchaba pau fongbangam All Manipur Student Union AMSU headquarter gi miyoi singa More da laiba Maitai Council More ga khusam naduna More gi Aston Science School campus da U chara kaya thabagi thoram pangthokre thoram aduga mari lainana AMSU gi General Secretary Bipin Chandrana India amasung Myanmar laibak ani gi lona bada lairiba community suna tariba More town asi Myanmar ga compare tobada sotharaba asi karam haina sokhat hangedage haina thijinbaga loinana More da lairiba community kaya ga sakhang maikhang nabagi damak mafam asida lakpani ngasi malem asida uwa kaya yanthatpa amadi chingmai kaya mai thadokpana mahousa gi khanda yamna hongba lakle saba amadi ingbagi sang yamna hengalakpa asi kharadang oirabasu kanba ngamna ba Maitai Council More amadi AMSU headquarter ga khusam naduna u sara kaya thabagi thoram asi pangthokpani haiki laiba Myanmar ka thangnariba More town asigi lairiba community mayamna khundariba jaga asigi lairiba fibam sing kamaina chawkhat ka dagi amsung sothariba fibam sing asi hena afa lambi da langnaba amasung hena chawkhatpa lambi amda langnaba koi tanaba lonana koi gi uchara thaba amasung asi nuidarum pung hum ta matamda koi Eastern Science School gi ground asida koi friendly football match amsu sana jagani
Ziribanggi Usathol Pioneer Club UPC amadi Veterinary Department anina kusam naduna ngase Usathol Ningsing Khul amadi Harinagar gi akoibada lairiba yumda loiba sa sansing hida kapthokre punna hui yangkhai amadi san nimpu rom hida kakthokki thorom aduga mari lainana Usathol Pioneer Club ki auditor M Premchandrana yumda loinariba sansingda Blackwater ISSBQ hairiba laina asna naraktuna Khudakta siba sidagi ngakthoknawik pandamda lokholakpa seksin thaurang amani hairiba laina asi laktanaba anti-SSBQ vaccine kapthokpa agi tangai fadaba lai loinana huidasu anti-rabies kapthoktuna yumgi sa singda khudong thiba thoktanaba ngasigi asigumba khongthang asi lokholakpani haiki SSBQ hairiba laina asi naraktuna akoigi sanjingji kutakta siba yaba oiba hairiba khudong thiba si thoktanaba akoina anti-SSBQ vaccine kapthoksari loinana pagi yumda loiriba pagi huisingda masi khudong thiba si thoktanaba anti vaccine anti rabies vaccine koi apopsari ngasi ayuk phongna khiba pause singda kari kari maru iba pau yauribage habdu myam punamuk meng taminasi Lamjingba Times nahasingbu inot pigadaba lairik kaya iba tangai fade siam Maral na mapot farga mathanta tu khargadaba laingakni swine flu na miyoyama sihan kray mipay nangay laite rajo extrajudicial killing Ranjit Mihati Wild reserve tawdun thapkray KBIB na naharol singbu masana masabu thabak pinaba thawdang lawri radakisor jewelry park amasung food park sana na bagi ayaba center na piraklay pokna firm Manipur Services revised pay rules lisingani tara amen tawdun post kun mangagi pay revise tawkray Mega Food Park amadi Jewelry Park athubada semgatlagani this was it. Imphal da thoklakibasing Delhi da abuk sangsinaba hore. Imphal CPE Study Center hangdokre. Siena thabak thoram sing sengna tawriba makai miyam gi thajaba su hengalakani Journal Singha. Tausam lambi ashoki matik phatre. Sangai Express makru amasung barak thong saba mangam sandri. Laibak manungi irang athubada loisillu laisemba. Manipur swine flu na miyoy ama laikhidre. Court na stars order reserve tawkre. Wahengbam nipa masagi ningsing kumon pangthokre. Isiel Express Maitai pangal horakibagi puwari na hunan ningsing duna khanakre. Lamdam sida khundaminari ba phurup singi hawraklon nainaba watmana mitop kum khanarakpani ninthaw. Congress ki ani yauna councillor Mari BJP da changlakre. Narendra Modi ki meeting makhata lebak asi sal thum yauna hiram khudingmakta mangjil tharaklei beswazit. Desam gi mifamna warep mari lawkre House Pilgrim Singhi refresher training ain kaina sanglak bami top sing khangdok laga takthokani Amit Saha Naharol gi thodang napsa gi chang ningthina phangdaba yauna Manipur gi issue kaya parliament ta puthok pinabangasi Delhi da chatlagani CPI Manipur dagi swine flu na naraba miyoi ama Guwahati da laikhidre swine flu yoraklei haibagi mi paiba pokpiganu director Bausam gi mathakta thigatnaba semkiba inquiry committee report miyam da khangandrabadi khongjang sangsilagani desam mahai masing gi gyan laitrabadi afaba khunai ama sembangam loi tomba illegal migrants sing khandoktuna deport tawgani Amit Saha Huyen Lanpao Manipur Services revised pay rules lisingani taramapan Sam Cray BJP lengang na hiram khudimakta power lana seasonary Congress Party na lang thaklaga thamlibani ama thubadi soidre gai khangam Commission na crime khudingmaki lokhatrabasu human rights violate taruk labada action lokhatli khaidem mani swine flu positive oiraba chahi tarani pangi nupa macha ama laikhidre inquiry committee ga report miyam da khangan gadabani haina warep nakre sana laibak fact encounter Personal taruki judgment reserve tawkre swine flu na nabadagi Guwahati da layeng bapu khiba nupa macha ama sire miyamna swine flu gi thoina mi painingai oide Dr. K Rajo MSU nupi masa amada nongmai kapsing bada chenaba sing putho u BJP di hunnabagi chatnabi da thajaba thamde Biswajit Iraibak Mega Food Park Jewelry Park da natana legislative hub sam lagani laingangna chawkhat thorang da ahongba purakna ba hotnari Manipur da swine flu BJP manungi yanadabana lisingani kuntho yogdrabasu tha manga tarukta Congress Party na laingak pair payana leiri Loislakpada maru iba pau amuka hana pijari Nauna Saba Loiraba Horticulture and Soil Conservation gi office building asi Chief Minister N Birena Sangaduna Miyamda Kusina Kre.
Bovina Diagnostic ki Deputy Manager ki mayum ge thongal da sakhang daba singna bom thamjilamle police amadi bomb disposal squad ki team na asoi angam yaudana bom adu lokthokre. Amadi Imphal Turel ki mathakta sariba Lilong Thongdagi tasin kiba gari ama thiba humba ki thabak kanna sathari. Hojik pawgi wana di Manipuri paw matang sida lojare mi eng tabiru punamak po Arunbala amuk hana kurumjari.